Hi guys, welcome back to my channel. mayam ngasidi ai Thao Tan hobagi recipe share tawjage. Sajibu ju kuiraktre akhoi gi jumda sajibu kudingi hoba Thao Tan gi recipe se mayam da share tawrake video se loba fo yengbiu. ai jam subadagi na hona Thao Tan hobagi recipe se step by step ucharake mayam video se loba fo yengbiu. Asmaina Thao Tan hobagi se akhoi bobogna aina piingaida horaga jam pijarei aisu jamna hauna chaki ngasi fo dum hauna chari mayam da su kamaina hoge haibdo ai share tawjarage. ahanbada jumda chak chana ba cheng do joho cheng orasu jai ado cheng do chamthoga isingda tingaga pung ani khak thambiro. aisu akhoi jumda chana ba cheng do chamthoe aduga siga pung ani khak isingda chingaga thamjare. hojik isingda tingbase aigidi pung ani fare. pung ani se tingaga hojik chenjamukta cheng se haidoni aduga machum phajana tahalani. machum se pungkhai ama phajana tahanbagi chenjamuk siga sandoga thamani. pungkhai muk chenjamuk sigagi ising se tahangre. hojik si se amu jangkokta sandoga nungsada ngahak phaurani. pungkhai muk mangonda chengda jaramba extra ising singdo kangjanginabagi adugi hojik jangkokta pungkhai muk phaurani. cheng se pungkhai ama phaure. cheng se kange fra fra laure. hojik cheng siga napamba extra ising singdo loina kange. hojik cheng se tasalaga lausalani. cheng se grinder da taani jar siga khara khara hapaga jamna hapaga taoi. ado hana khoina piingai dadi dhenki da suraga charei. dhenki da subado jamna hauri. ado hojikti mi loina thabak loina chinare aduna dhenki su leitre. hana di jum punamakta dhenki lerami hojikti dhenki su leitre. aduna hojikti grinder da dum tae ado dhenki da subana di hena haure grinder da subada tawbadagidi. ado grinder da su dum haure ado matam su kuina di changdre grinder da tawbasina. takpa loire hojik jam phajana kuppi sumaina takpasisu jam phajana kuppani. ado yengbiu sumaina kuppani. hojik sise lauthokjarani aduga mathang mathang se ai hana cheng singse takjarage adu loraga kari dauge haido ai anghanjarake. se hana sorya da lautho thamjarani aduga mathang mathang se ayamtang takpa loiraga adagaigi ai anghanjarage. aina uchakhiba mong duga punamak tae cheng punamak sorya siga haido thamme. jam singse hojik mathangda kaidorge haido ai ucharage. jam niknaba chaloni siga hojik jam se hapani aduga ni ani sise aduga akuppa singdo makhara tahorani aduga apoba singdo mukamu grinder da hapaga adu muku phalaga adai ni ani. ado sumaina loina mathang mathang loina jam singse hana nikcharani. nikpa loraga mu enghalake. jam se takpa lore hojik jangkokta sandoga phaurani nungsada kangnabagi. nungsada kangnaba phauradi asise kharani adum store toroga thamba jai aduna phaurani sise. Thao Tan gi better semnabagi hojik siga jam se tengot ama laure aduga cheningang se tengot macha ama laure. sorya siga hojik jam se haidoni adugagi hojiki tengot tugi changda tengot makhai ama moida hapani. guamori se chamas tangkhai ama hapani. tan se chabada guamori sigi manamse yamna nungsi aduga jam su hauri. hojik athumba se balance oinabagi thum khatang charani. hojik chini se tumhanbagi ising glass ama laujare. ising glass sega hapani aduga chini do siga hapchalani aduga ngahak lolani chini se tumba fau. chini se hojik maida thangalani aduga sauraga
ꯁꯤꯁꯦ ꯇꯨꯝꯃꯕ ꯍꯥꯏꯅ ꯈꯥꯕꯩꯅ ꯑꯣꯠꯂꯒ ꯌꯦꯡꯉꯅꯤ꯫ ꯆꯤꯅꯤꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯂꯣꯏꯅ ꯇꯨꯝꯃꯗꯤ ꯑꯗꯣ ꯊꯥꯡꯗꯔꯒ ꯏꯪꯍꯜꯂꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯍꯤꯁꯦ ꯆꯨꯝꯊꯣꯛꯑꯅꯤ꯫ ꯆꯤꯅꯤꯗ ꯌꯥꯎꯔꯝꯕ ꯐꯠꯇꯕꯁꯤꯡꯗꯣ ꯆꯠꯈꯤꯅꯕꯒꯤ ꯆꯥꯖꯨꯝꯁꯤꯒ ꯆꯨꯝꯊꯣꯛꯑꯅꯤ ꯃꯍꯤꯁꯦ꯫ ꯆꯨꯝꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯕꯦꯇꯔꯗꯣ ꯃꯍꯤꯁꯤꯅ ꯇꯣꯠꯂꯅꯤ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯜꯂꯒ ꯊꯝꯃꯅꯤ꯫ ꯆꯤꯅꯤ ꯃꯍꯤꯁꯦ ꯏꯪꯉꯦ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯇꯟꯁꯦ ꯇꯣꯠꯂꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯃꯍꯤꯁꯦ ꯌꯥꯝꯅ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛꯇꯗ ꯇꯣꯠꯂꯣꯏ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯣꯠꯀꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛꯇꯗ ꯍꯥꯞꯆꯜꯂꯒ ꯇꯣꯠꯂꯗꯤ ꯄꯦꯠꯊꯣꯛꯈ꯭ꯔꯅꯤ ꯖꯨꯠꯇꯣ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯋꯥꯠꯂꯒ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯑꯣꯏꯅ ꯇꯣꯠꯂꯅꯤ꯫ ꯆꯥꯃꯁꯅ ꯇꯣꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯃꯁꯅ ꯇꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯨꯠꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯈꯨꯠꯅ ꯑꯣꯏꯅ ꯇꯣꯠꯆꯔꯅꯤ ꯑꯗꯣ ꯆꯥꯃꯁꯅ ꯅꯠꯇ꯭ꯔꯒ ꯈꯥꯕꯩꯅ ꯇꯣꯠꯄ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯈꯥꯕꯩꯅ ꯇꯣꯠꯄꯤꯌꯨ ꯑꯗꯣ ꯈꯨꯠꯅ ꯇꯣꯠꯄꯅꯗꯤ ꯍꯦꯟꯅ ꯐꯖꯅ ꯍꯥꯎꯕꯅꯦ꯫ ꯃꯍꯤꯁꯦ ꯋꯥꯠꯂꯒ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯩꯔꯒ ꯑꯗꯨꯒ ꯇꯣꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯃꯍꯤꯁꯤꯅ ꯋꯥꯠꯂꯒꯗꯤ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯇꯣꯠꯄꯤꯌꯨ꯫ ꯈꯨꯠꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯍꯦꯟ ꯋꯤꯛꯁꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯅꯨꯡꯗ ꯃꯇꯨꯡ ꯀꯔꯤ ꯀꯔꯥꯛ ꯂꯩꯍꯧꯗꯅꯕꯒꯤ꯫ ꯐꯖꯅ ꯁꯤꯁꯦ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯃꯁꯁꯤꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅꯁꯨ ꯂꯥꯡꯗꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯗꯕ ꯃꯍꯤꯁꯦ ꯃꯤꯗꯤꯌꯝ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯤꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯦ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯄꯨꯡ ꯑꯃ ꯊꯝꯃꯅꯤ꯫ ꯄꯨꯡ ꯑꯃ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯗꯤ ꯍꯣꯔꯦꯟ ꯇꯟꯗꯣ ꯍꯧꯕ ꯃꯇꯝꯗ ꯀꯥꯝꯈꯠꯂꯤ꯫ ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯧꯕꯒꯤꯗꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ꯫ ꯄꯨꯡ ꯑꯃ ꯊꯝꯃꯦ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯅꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯐꯖꯅ꯫ ꯃꯈꯥꯗ ꯐꯝꯗꯕꯁꯤꯡꯗꯣ ꯏꯁꯤꯡꯁꯤꯒ ꯐꯖꯅ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯇꯟ ꯍꯧꯅꯕꯒꯤ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯍꯜꯂꯦ ꯍꯧꯖꯤꯛ ꯔꯤꯐꯥꯏꯟ ꯊꯥꯎ ꯍꯩꯖꯔꯦ ꯑꯗꯣ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯆꯥꯕ ꯖꯣꯍꯣ ꯊꯥꯎ ꯑꯗꯨꯝ ꯍꯩꯔꯁꯨ ꯌꯥꯒꯅꯤ꯫ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯍꯜꯂꯒ ꯇꯟꯁꯦ ꯑꯁꯨꯃꯥꯏꯅ ꯈꯥꯕꯩꯗ ꯇꯧꯔꯒ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯊꯥꯎꯁꯦ ꯐꯖꯅ ꯆꯪꯉꯒ ꯑꯗꯨꯒ ꯇꯟꯁꯦ ꯀꯥꯝꯈꯠꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯇꯟꯁꯦ ꯐꯖꯅꯗꯤ ꯀꯥꯝꯈꯠꯂꯛꯇ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯍꯧꯕꯗ ꯀꯥꯝꯈꯠꯂꯛꯇꯕ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯗꯕꯒꯤꯅꯤ ꯊꯥꯎꯁꯦ ꯁꯥꯔꯒ ꯀꯥꯝꯈꯠꯂꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯐꯖꯅ ꯉꯥꯡꯁꯟꯅꯕꯒꯤ ꯉꯧꯕꯤꯔꯣ꯫ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯐꯖꯅꯗꯤ ꯀꯥꯝꯈꯠꯇ꯭ꯔꯦ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯗꯕꯒꯤ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯇꯟꯁꯦ ꯍꯥꯞꯆꯔꯅꯤ ꯊꯥꯎꯗ꯫ ꯇꯟꯁꯦ ꯍꯥꯞꯆꯔꯦ ꯃꯊꯪꯗ ꯀꯃꯥꯏꯅ ꯑꯣꯏꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯇꯟꯁꯦ ꯀꯥꯝꯈꯠꯂꯛꯑꯦ ꯐꯖꯅ ꯊꯥꯎ ꯐꯖꯅ ꯁꯥꯕꯒꯤ ꯍꯧꯖꯤꯛ ꯇꯟꯁꯦ ꯑꯣꯟꯊꯣꯛꯑꯒ ꯑꯅꯤꯃꯛ ꯁꯥꯏꯠꯇ ꯐꯖꯅ ꯃꯨꯟꯅꯕꯒꯤ ꯑꯣꯟꯊꯣꯛꯑꯒ ꯉꯧꯖꯔꯅꯤ꯫ ꯇꯟꯁꯦ ꯃꯅꯨꯡꯗꯁꯨ ꯐꯖꯅ ꯃꯨꯟꯅꯕꯒꯤ ꯑꯣꯟꯊꯣꯛꯑꯒ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯇꯥꯎꯖꯔꯅꯤ ꯑꯗꯨꯒ ꯁꯥꯏꯠꯇꯁꯨ ꯁꯥꯏꯠ ꯑꯅꯤꯃꯛꯇꯁꯨ ꯐꯖꯅ ꯉꯥꯡꯁꯟꯅꯕꯒꯤ ꯐꯖꯅ ꯇꯥꯎꯔꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯃꯊꯪꯗꯁꯨ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯃꯊꯪꯒꯤ ꯇꯟꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯧꯔꯅꯤ꯫ ꯃꯆꯨꯁꯦ ꯐꯖꯅ ꯉꯥꯡꯁꯜꯂꯦ ꯍꯧꯖꯤꯛ ꯇꯟꯁꯦ ꯂꯧꯈꯠꯆꯔꯅꯤ꯫ ꯃꯊꯪꯗꯁꯨ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯟꯁꯤꯡꯁꯦ ꯍꯧꯔꯅꯤ꯫ ꯇꯟꯁꯦ ꯍꯥꯞꯄꯒ ꯀꯥꯝꯈꯠꯂꯛꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯥꯝꯈꯠꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯥꯕꯩꯅ ꯁꯥꯏꯠꯇ ꯈꯔ ꯅꯣꯝꯕꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯇꯟꯁꯦ ꯀꯥꯝꯈꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯇꯟꯁꯤꯒꯤ ꯃꯊꯛꯇ ꯊꯥꯎ ꯈꯔ ꯈꯔ ꯑꯁꯥꯕꯁꯦ ꯀꯣꯠꯂꯒ ꯍꯥꯞꯄꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯇꯟꯁꯦ ꯐꯖꯅ ꯀꯥꯝꯊꯣꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯧꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩ ꯊꯥꯎ ꯇꯟꯁꯦ ꯃꯊꯪ ꯃꯊꯪ ꯍꯧꯖꯔꯅꯤ ꯑꯗꯣ ꯑꯩ ꯍꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ꯫
ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯥꯎꯇꯟ ꯍꯧꯕꯁꯦ ꯂꯣꯏꯔꯦ, ꯑꯁꯤꯅ ꯂꯥꯁꯅꯤ꯫ ꯑꯁꯤ ꯂꯣꯏꯔꯒ ꯊꯥꯎꯇꯟ ꯍꯧꯕꯁꯦ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯍꯧꯔꯒ ꯆꯥꯕꯤꯌꯨ, ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯥꯎꯔꯤ꯫ ꯑꯗꯣ ꯁꯖꯤꯕꯨꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯊꯥꯎꯇꯟꯁꯦ ꯁꯖꯤꯕꯨꯗꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯧꯔꯒ ꯆꯥꯕꯤꯔꯣ꯫ ꯁꯖꯤꯕꯨꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯊꯥꯎꯇꯟꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯣ ꯁꯖꯤꯕꯨꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯃꯊꯪ ꯇꯟꯒꯤ ꯔꯦꯁꯤꯄꯤ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫